Class 12 exam da athoi ehen tanariba amadi khara sonba Maheiroi animaki yengduna pagadaba mawongda wahang semkhi haina COHSEM gi chairman na Maheiroi singi yengduna phongdokhre. Wafam asi ngasi Council of Higher Secondary Education Manipur COHSEM na lauba handak chahi gi class 12 exam da mai paklakraba hiangthang da leiba St. Stephen Higher Secondary School gi Maheiroi sing school asigi oza amadi authority na sinduna taram na okpagi tharam ama school asida pangthokpada phongdokhibani. Tharam aduda athoiba mithunglen oina saruk yakhiba COHSEM gi chairman Takelambam ozit na phongdokhibada handak pangthokiba exam adu yamna laina pangthokiba oide Manipur da thokliba irang marak asida COHSEM gi miyoi singna yauba ngamdaba mafam yaubana confidential oiba thapak tarakpada awaba oikhi. Adubu Manipur Lengak Students Organization, Parents Organization, Oza amadi mari leinaba singna thamoi sengna mateng pangbirakpadagi maipakna pangthokpa ngamkhibani. Handak pangthokiba exam adagi pass percentage asi maudra mari oikhi. Mamang chahidagi khara handaraklabasu achauba maipakpa amani haina lawi. Maramdi exam aduda Maheiroi singna nataba pambai sizinnadanaba yamna cheksinna hotnakhi. Maheiroi singnasu exam da line pass tauba ngamnaba council gi maikaidagi exam haudringai mamangda question semba amadi evaluation gi maramda workshop pangthoktuna oza singa kupna khanakhi. Maheiroi singna 12 exam mai paklaba matungda India ge atopa state singda makhatam thaba amadi competitive exam thaba matamda henna nungaina bamawongda question semdana angang singda nungain exam thahanki. Multiple choice question masing hengat handuna khara sonba Maheiroi singna class pu chang naina yaurabadi paukhum laina piba ngamgadaba question hapsinduna semdokhi hairi. Mahakna makhata na hai English ingani tara mapandagi haurakhiba St. Stephen Higher Secondary School na chahi taruk asida mai paklaba Maheiroi kaya puthokpa ngamlakpa haibasi singthaningai ni. Pumna magasi school asigi oza singna kana hotnaduna angang singbu makhong sengna takpi tambibadagini. School asida tamliba Maheiroi singna makhataba council gi exam da question matau karamna hanglakani kadai waida mark lauba yagani haiba adu mamut tana khangnaba Maheiroi singi workshop sinbirau council gi maikaidagi angamba mateng pangani. Loinana Maheiroi singnasu kana hotnaduna punsida maipakpa miyoi ama oiba ngamnaba hotnagadabani hainasu phongdokhi. Ngasigi thawramaduda school asigi principal Purnachandra Laisramna thawramapu amadi akhanna lengbirakpada Manipur State Sumang Lila Council gi lifetime general secretary oiriba National Sangit Natak Academy awardee Saugrakpam Hemanta Tolhan social worker Wahengbam Rohit managing director Global Microfinance and Amusana High School Kainau Laisram Herozit school asigi administrator Pukrambam Romen amadi Desam gi secretary general Nongthombam thoithoibana sarukyakhi. Handak chahigi exam aduda school adugi Maheiroi chama kuntramapanna first division nifuna second division da mai pakpa ngamkhi. Loinana tongan ba subject singda Maheiroi chahum yangkai nipana letter mark chatpa ngamkhi hairi.